Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Grihamantri Amit Sahana, ngarang lupa koti lising ani chambri yang khairomgi project tara manga sangga ki amasung project tara marina zatra hunki. ILP ga mari lenyana Supreme Court ta wakalaki badu chapchana thengana ba Rajya Sarkar gi achetpa phirep lei haina Mukhyamantri Nongthom Biren Fongdokre amasung leibaga sigi sahi tara manga digi tara nipan phawpui manungda leiba angang singda Hauzik phawbada COVID vaccine dose koti ama lakh humphumari hena kapkhre. Leibaga sida COVID-19 gi anoba variant Omicron sandorokliba asidagi aikhoi pumnamangna section batangai fadre maramaduna miyamna athuba matamda vaccine dose na kapthokpiyu amasung atopa miyoisingbusu vaccine kapada mating pangbinaba apil tawzari laisat asidagi ngakthoknaba face mask upiyu foot taruki social distancing thambiyu maimit amadi khutsa seina hamdokpiyu COVID-19 gi mari leinaba ipausingidamak national helpline number sing 011 23978046 amasung 1075 ta aduga Manipuri helpline number 038524116668 amasung 1800345381 ta phone togbiu hauzik mapungoiba pau Grihamantri Amit Sahana ngarang lupa koti lising ani chambri yang khairomgi project tara manga sangga ki amasung project tara marina jatra hunki Imphal gi Palace Compound laiba City Convention Center da ngarang video conferencing gi kutang da pangthokpa thoramda Grihamantri na hai BJP na luchingba sarkar rajya sida amuk halaktuna Manipur bu drug free oiba rajya mu ohengani rajya sida hauzik paliba BJP sarkar asina Manipur bu ban blockade leitaba rajya mu ohele haukiba numit kharani asida rajya sigi oinadi ऐतिहासिक oiraba numit singni hairaduna Grihamantri na hai Haiba matam asida lupa koti kaya marumgi projecting sangga ki amasung jatra hunki Sri Amit Sahana hai haukiba sahi manga roma sida sakot thorangi thaba kaya marum paikhat ki mangna hai santi leitraba rajya mada sakot pa haibadu oithokloi hauzik paliba BJP nulujingba sarkar asina santi amasung sakot purokpa ngamle hainasu Grihamantri na phongdokki thormaduda Grihamantri gi pungning chingsilladuna Mukhyamantri Nongthom Biren hai Bengal the base of Bakangbu amana Manipur dagi ILP lokthongnaba Supreme Court wakalakle haiba case asi thengnabada Grihamantri na ahenba migeng changbinaba amasung lokhatpham thokpa thabak lokholakpada Rajya Sarkar na pangbaya ba mateng pangjake haiki Mukhyamantri na hai sangariba project tara manga asi lupa koti chani yangkhai taruk changna paikhatpani aduga jatra huliba project tara mari asina lupa koti lisingani sama marfutra mari rom sangna paikhatkadabani Mukhyamantri Nongthom Biren ngasi Babuparada leiba Samagra Shiksha Office ta pangthokpa thoramamada mahiroisingga uniform lemna yenthokadawri thoramasida Kendra gi Shiksha Rajya Mantri Dr. R.K. Ranjan Rajya gi Shiksha Mantri Sorokhaibam Rajen amasung MP Leisema Sana Jawba saruk yagani Manipur dangarang midangonam pung manga makhai fawbada COVID vaccine dose lising mari chatret Humputra mapan kapkre masige loinana hauzik phawbada vaccine dose lakulumdoi ising kuntra tare chambri marfumdoi kapkre masigi manungda ahanba dose oina lak tara humdoi lising kuntra manga chambri kuntaret amasung anisubo dose oina lak tara lising ani shumna yangkhai taruk yauri amarom da haukiba pungkun marida mio yangkhai mapan naunu COVID-19 positive oiki mio ema leikide rajagi haksel bibangna thokiba cherolama da hai haiba matamasida Mioi tara naba faki masiga lunyana naba faki ba apun mamasing lakama lising kulhumdoi chatruk kuntra mapan sure naba phabagi changsa marfudrani pandasmik amamangani hauzik active case sahum tara taruk leiri maraga sida Rajya Police na COVID ki sana kalung ngaktoba mioi sing phagatuna fine thian bagi thabak leptana chathari ngarang COVID ki sana kalung ngaktaba mioi tara ni thoi phagatuna fine oina lupa lising ani chama thian ki hauzik phawuda puna mioi lakama lising yang khai nipan Samga kuntaretagi fine oina lupa koti ani lakh humphum doi lising mapan satet humpu khonggatle Thaubal jilagi Thaubal Tomjing water supply na konba mafam singda hokhiba numit 3 rom asida ising phangdre hiramasigi matangda mari leinaba mioina atuba matamda yengsin biduna ising phanganaba mafam adugi kunja singna haire tabiriba pawasi Akaswani Imphal degini
Leibasing Batuna Chathariba, COVID-19 the vaccination drive as the housing power with the COVID-19 the vaccine dose quoti, Samani Putaret, Lag, Yankataret Henakapangam Cray, Haxel Mantralogi Pauna High, Masigi Manunga dose quoti, Marfutaret, Lakun Matoina, Anba dose Aduga, Quoti Humpunito, Lakuntra Mangana, and Ishuba dose Guinea, Ngarang Kaktada. Vaccine asigi dose lak marfu manga henakap ki mantraloy na hay sa hitara mga dagi taranipan pahawi manung dalayba angang singda vaccine kapagi ngarang marini chanban numit pawda vaccine asigi dose koti ama lak humfu mari henakapangam kre Arunachal Pradesh pu lebak asigi tana thana ba yadaba rajya ma oiri makata na su okigani hayna bharana amona fongdokre Nei Delhi da pawmishing da wangang bada mapal thawra mantraloy machinja kamisak Arindam Wagchina Hai Arunachal Pradesh ki saru kharada China ga lainari ballam gi sayen habadu leibaganina ningthi na wari sanaraga loishina bu hona gadabani rajya dugi pangong lekta China na thong ma sajilakli badu gi matang da paladuna Sri Wagchina Hai phiba madu kendra sarkar na kumna yengsili haiba mafam madu China na yadaba mongda China na hokiba sahi humpuro masi khopchinduna lerakibani Galwan Valley da China gi lanmi singna ain kana changsilakle haina media na report tawrokli badu achumba nati haina su mangno fongdokki Lausungu Mantri Narendra Singh Tomar na hairi awaw nungpuk labdam gi lawmi singi sentok sarugani khengadhana bhona bada kendra sarkar na pangba yaba mating pangani Nei Delhi da ngarang pangthokpa awaw nungpuk labdam gi lausungu gi oba scheme kaya adugi phibam hanna yengsinbagi mifamda Sri Tomar na hai awaw nungpuk labdam gi ising nungsigi phibam lausungu da yamna chanaba ma oibana Mafam asida puthokliba pothok singna lebak asida amadi malimna asabu mafam makan bangamli Pausi sing ngasi phonoriba mareba pausingi damak hauzik Maibam Dwijamani lere Dwijamani Thagasari Suni Manipur Press Club ki ngarang pangthokiba foundation de thoramga mari lenana press suti waikibadagi Imphal ngasi pausi amata phonadre singi jila singda phongba pausi singi maroiba pau khara lakuchari Union Minister Amit Shah video conferencing ki kuthangda none da district court sana ba yauna punna project kunmapan gi urep uyum tam khre haiba pau photo ga konana tamenglong da phongba gan phu mail da han ba headline to don phongli Omicron variant ki case wangkalak pagalwenana atopa state tagi Manipur da sanglakpa miyai khudikmak pungni funipan gi manungda COVID ki RT-PCR test negative oi haibigi result paiba khaktamak sanghalagani haiba Health Services ki Director Dr. K. Razona Pongdoki Bawapam Pausi Asida Pongli. Assam Rifles ki convoy de attack tokiba mi khudingmak warrant lokthokle haiba wanted lokthokle haiba National Investigation Agency NIA na Pongdoki Bapau Pausi Asida Om Subheline Tori. Liangmai Zati ki Kumai Zagang Phungjanbo ngi Senapati District ki Makhal Khulda Hudokre haiba Pau Tamenglong Times ta ahan Headline Tori. Ex-Minister D. Korung Thangamadi Francis Ngazokpa NPF te yaukre haiba pausi asida ani sub headline tutun phongli lagli batang taradagi tarahumdoi phawda Manipur yauna state mangagi election notification thoklaba yai haiba pawamasu pausi asigi ahan balbai da phongli Surasanpur district ta hokiba pung kunmari da COVID ki anoba case tara thengnare haiba paw Surasanpur da phongba masona tharda ahan headline tauri pawasi nisin tuhil tu dasu Adi subah headline to phongli. Social Justice and Empowerment ki Rajya Mantri Pratima Bhumik Tipaimuk BJP Mandal da laglam le haiba pau si asida ani subah headline tawri. Hauki bapung kunmari da India da Omicron gi anoba case samri marbudra manga hengit ki haiba pau Manipur Express da ahan headline tawri. Manipur da hauki ba sahi manga asida BJP na lusing ba sarkar na sakwat thorangi thabak ningthi na paikhat bagi damak Chief Minister N. Birenbu Amit Shah na thagat khre haiba pau Senapati da phongba Hills Hornbill Express ta ahan headline tawri. Indian Railways na kilometer sama taramathoi sangba Imphal More rail line semna ba ayaba pire haiba pau si asigi ahan balamai da phongli Suni Thagatari Dwijamani loishilakpada COVID-19 dagi ngakthoknaba vaccine kapthokpa face mask uppa foot taruk lapna na leiba khutsa amadi maimit tarutana na thamba haiba achamba thong sing asi ngangna chatpinaba amuhana ningsingjari aroibada maroiba pau amu Griha Mantri Amit Shah na rang lupa koti lisingani chambri yankhairomgi project tara manga sanga ki amasung project tara marina jatra hunki ILP ga mari lenana Supreme Court wakalaki badu chapchana thengnana barajya sarkar achetpa phirep lei haina Mukhyamantri Nongthomam Birena Phongtokre amasung Lebaga sigi sahi tara manga digi tara nipan phawbi manungda leiba angang singda hauzik phawbada COVID vaccine dose koti ama lakhum phumari hena kapkre pauloi jare